खुरुमजरे ISTV की पाव मियंग ताबिरिबा मयाम पुनमपु तरामना ओक्सरी हौजिक अहानबदा ngasiगी मरुवैबा पाव पिजरे Manipuri nupi singi maram domleb sa bangamnaba livelihood program cover scheme ama haurgani haina Manipuri governor Dr. Nazma Heptullah na phongdokre Second MR ki khulai thamam ki 9mm pistol yankai ki taruk magazine yankai ni panmang ki bagi thongdok NIA na tigat halagani Chief Minister Waramba RK Dorendro state ki thak ikai kumnaduna aroiba mathau mangam pangthokre amasung Manipur ki ahan alternative dispute resolution ADR center lampel pata hangdokre Hauzik pau sandong na pizari Manipuri nupi sing marom domleb saba ngamnaba livelihood program cover scheme mama haurgani haina Manipur ki governor Dr. Nazma Heptullah na phongdokre Scheme asigi makada Manipur da laidiba tongan ba nupi phi service singna masa na sajaba tongan da makhal gi phi sing adu internet da upload tawraga pithribi gi miyam da yolhangani Pirol singa si phi service singa mayum da adumak sajagadabani wafama singa si military civic action program gi makada None district ki Khongsang village da Miyam gi oiba public toilet ani sangabi gi tharam da phongdokhibani sangabi gi tharam ajuda CRPF ki Manipur amasung Nagaland sector gi IGP Bekam Sahegal sama humpu into suba CRPF battalion ki commander Lalsan Yadav amadi atai masak na bamiye ka saruk yakhi governor na makhata na phongdokhibada Khongsang village da football ground ama mahaki Governor Fangima Khada Saragani, Mashida Sunatana, Handak Pangcho Kiba National Games ta Manipur deki football player Tarataru Yaubangam Kibada, Nungaiba Fonki, Amaramja, Manipuri Nupisina, Hiram Kudimakta Asoba Taudang Lobasi Ubada Nungaiba Fawi, Hauzik Ladiba, Sarkar Asina, Nupi Angang Amasung, Soinaraba Singi, Tongan ba Scheme Sing, Education Gi, Insurance Sing, Kungangasiki, Karamba Musing Pangdribagi Habadu, Ningtina, Sarbia Tauduna, Kangdo Labamatung, Kudong Saba Singa Sifangansi Haiki. So I keep a connection between the state and the center, and whatever the scheme the center comes out with, to make it more popular over here, to let the people know about them and to see that they are implemented properly. That's why I'm starting on the 1st of April, that's day after. I'm starting that from the Emma market, because it's an organized sector where there are 4,000 women are working. And similarly, I wanted all the Emma markets all over the state to be covered by insurances. Health insurance, life insurance, and even for the children over here, the educational insurance. And there are certain schemes especially for under Beti Bachao, Beti Padhao. I'm happy that Manipur doesn't have that problem against the women. The women are very empowered over here. But we should help them more and more in education, both boys and girls. IGP Bekam Sahegal na Manipur ge itihas ta Manipur ge governor amana Khongsang village ta laktuna miyam gidamak public toilet sangaba si itihas oina lehorgani Swasta Bharat Mission gi makhada National Highway kuntra ga taret Imphal Jiri lambida kilometer kungamanga khudingi lamkoiba sing amadi passenger singi yengduna public toilet amamam saragani hauzik phawada public toilet taruk saba loire haiki Anisuba Battalion Manipur Rifles ki Kulai Thamhamdagi 9mm pistol Yankai Taruk magazine Yankai ki Nipan Mang Kibagi Thogdog National Investigating Agency NIA na Thigat Halagani Hairi Namai Mang Kibasiga Mari Lenana Si Minister Secretariat ki Cabinet Holder Pangtuba Paugi Mifam Amata Si Minister Nongtumam Birena Isuwa Si Lebak Asigi Security ga Mari Lenaba Webana Haksin Lauduna Cabinet Mifam Mama Pangtu Laba Matung KSOC NIA da Thigat Hanaba Warep Lawani Isuwa Si da Rasintige Lautuna Labra Habigi Singnaba Fawi Mang Kriba Nomai Singh Asti State Government na Lising Ani Taraga Mari ki October Mapanda State Asige Security Personal Singh na Sizinanaba Nomai Songa Humdra Laikibadugi Malung Degi Oigani Nomai Mang Kre Habusi Handakta Nauna Second MR da Posting Taba CO P Manzina Sek Tobadagi Kanglakpuni Mamang da Police na Fagat Kiba Kulai Kara Mang Liba Kulai Singh Asige Manaba Thogdo Karasu Namsinduna Thamkibagi Wafam Lay Aikoi Kudimaka Security Asikadai Pava Safarige Habigi Pibam Pava Lakle Pibam Singh Asidagi Nomai Mambugi Thogdogasi National Security ga Mari Lainaba Wafam Oibanina NIA da Sinanaba Cabinet Mifam Amana Ayaba Pikibani Ngasigi Paugi Mifam Ajuda Minister Singh MLA Police Samadi Civil gi Makok Thongba Official Kayasu Saruk Yaki Balaibaki State ki security, national
की security nation की security दा अशोब threat अदुगा अशोब सिंगना बा अदु betrayal तो बपोट नम लेरे बने मसी अकोई की government ना अकोई की cabinet ना याम नमसी हम serious होने लाऊँ यादुना कोई मसी नरा head FIR file तो बगा कोई हाइवे केस से कोई whoever मसी दा involved तो रंबा लाइबाक सी की काइन नम सिलंबा लाइबाक सी की security लीक वे हलमीबा लाइबाक सी की नोंगी हुरा लगा करबा तो रंबा योलमीबा whoever मोगी मतलब तमसी याम नमा पुंग फाबा investigation तम तो वो याना नबगे तम तो कोई NIA दा गराम में कोई सिटी इरे NIA दा मसी की केसी अथुब दा मरम दी national security में दी से पोर्ट ने मसी तराइन लोग यारो है ना दमाइना decision लोगे हाई दना दुगी मायाम दा सुम याम साथीबा ममांग दा होगिबा uniform mang bagi uniform supply torum bagi wari amakha ekoina khanghiba laikhiba adugi makhada sidi khulai nongmai oina tawbusi dai koyam sathina seras oina loguna mayam da sigi pause media da tamjage government gi oina sumaina NIA da sinajare haidna madu haige haidna mayam da media gi kuthang da Manipur praja mayam gi mafam tu khangan jabani Chief Minister Oiramba RK Dorendro State ki thak ikai khumnabaga luina aroiba mathau mangam moirang khomda pangthukre tharamajuda Chief Minister N Biren Deputy Chief Minister Y Joy Kumar Speaker Y Khemsan Minister ML Singh Civil Tamadi Police ki makok thomu Singh yauna laikhidrabagi mafamda laisu katki MR ki contingent amana guard of honor amasung gan salute piduna ikai khumnaki RK Dorendro na laikhidabada state government na numit humni awawa phongdokadori Tam ahumlak si Minister Oiramlaba RK Dorendro da ikai khumnaba utpa oina ngasi government ki office amasung mahi tampam sangsing suti lauthokre ngasidagi April ani faba numit humni state ki thakta awaba phongdokpo ina national flag tangkhai paihengani state morning manungta official oiba harakumai sing pangthuk loi haiki lusingwasna laikidabada si Minister N Birena thamu sokna awaba phongdokre Mahanga laikidabasi purub singmanung si zanana laiminanaba matam supahona kiba miyeng sanba politician tabasung asoba lusing ama mangzare amati Manipur khaktigi natana awang nongpo Bharat ki rajniti gi lamda asoba ahoba ama lehauragani haiki state ki khakta natana whole northeast ki ye choba mangze bane na filtowe da ba ikoi da su rajniti gi lamda I am so gap ama I ningsing bada ILP gi ama lebaki ba phabator issues in torum lai matam da ma gi da la ga advice log jeb ko sa ma na ko PB ki suggest blessing even aina ILP ki drafting committee ki da bukan da babu la ma gi da photo ka min no to ba memory lebaki report ai ko ngam de namagi ekoi whole teams ko government ki Manipur praja mayam puna manama ki to ekoi pray tori magi thawaina surgi malamdu da magi ingna singna magi atma na laiba oirasano Hana Manipur ke Chief Minister Oiramba RK Dorendro na laikhidabada ngasi BJP Manipur Pradesh ki office ta awaba phongdopagaloine na party osigi federal numit mangani tangkhai singthaduna ikai khumnabu utkadori party osigi acting president Salam Zoina preside toduna pangthukiba tharam aduda dalasigi senior leader Singh Yuba Morcha Mahila Morcha Manipur Student Association Chandigarh amadi office bearer Singh Saruk yaduna minute ani tuminna awaba phongdopagaloine na party gi firal tangkhai numit mangani singthaduna laikhidrababu ikai khumnab utkani haiki Amarabda Manipur Legislative Assembly ke Speaker Oirambata Natana Manipur ke Chief Minister ahumlak Oiramlaba RK Dorendro na laikhidabada Speaker Y Khemsan su awaba phongdorakre Manipur ke political history da asoba mafam ama kalamba lusingwasna state asigi damakta tarama thabak tharam khudimak kawbang ngamdana lehoragani mahaki thawaini ingna signa laiba orasno hairi MP Thangso Baitena su RK Dorendro na laikhidabada awaba phongdorakre mahagna laikhidabada Manipur ex MLA Welfare Association Manipur Pradesh Congress Committee Seva
Sena Manipur State Northeast India Development Party, Lok Jan Shakti Party, Manipur People's Democratic Front, BJP Thawal District Committee amadi Imphal Municipal Corporation asu awaba phongdorakli. Mahak lekhidabasi Manipur gi Rasintigi lamda tanatana lamda mosige sakot thorangi lamda amadi anoba mayor kaya puraknaba honaramba misakama mangzabani haiki. Imong manungi awaba dasu saruk yabaga loinana mahaki thawai merelna ingna signal lairuna basu iswada thongnizarakli. Manipur ki ahanba Alternative Dispute Resolution ADR Central Chief Minister N Birena Lampel Pata Sangakre Thoram aduda Law Minister L Zainti Kumar, Supreme Court ki Justice Ranjan Gogoi, Manipur High Court ki Acting Chief Justice and Courtesor Justice Case Nobin Sarukyaki Central Silupa Karor Manga Lak Yankai Sang na Sakibani Chief Minister Nongthom Birena Central Asina Yanadaba Kaya Sangtai Naduna Yanaba Puraknabagi Kudong Saba Manipur Miyam da Fangalagani Masina Sel Amadi Matam Mangba Hantan Bangamlagani Government Namiyamgi Oba Tabak Tharam Singh Soktaba Naitana Paikali Fast Track Court NDPS April Anida Sangaragani State Asigi Ain Oba Lois Sankudimak Mapangal Kan Hanaba Government Asina Mapungfana Mating Pangani Haiki. The family court were established in 3 districts of Manipur. Court had been established to address the unfortunate increase in crimes against women. There has been a focused effort of the state government to fight effectively the menace of drugs in the state to safeguard the future of the youths in the state. To supplement this ongoing effort, the Fast Track Special Court NDPS will be inaugurated on 2nd April 2018. The government will continue to extend all possible support and effort to strengthen the legal constitution of the state for the good of the people, as the Justice Gogoi just mentioned. Apun Malup Nipangi, Joint Committee Amu Odiba Justice Committee for Anglo-Manipuri Wali Singh Mastani Panmok Draga Matoi, Martyrs and Victims of Kanglipang Sinuna Anglo-Manipuri Wali Singh Mastani Panmok Draga Matoi, Battles and Significance in the History of Manipur Haibasida Numit Nini, Pangtukadaba Seminar Ngasidagi Infalgi CM, GM Holder Hogdokre, Hogdopagi Taram Adu the MLA. LMS Law College ki Associate Professor Dr. and Promoter Masung Committee Sigi Vice Chairman Yumnamsa Dilip Kumana Maruba Mithulan Singh Oiki Committee Asigi Convener Kurazam Athobana Fondo Kibada Tharam Asip Wari da Tokiba Laibak Tiraba Thodo Asigi Marik Sumba Amadi Masal Suba Report Amasung Recording Sung Putotuna Kanganabagi Tanza Ama Lobuni Haiki Yumnamsa Dilip Kumana Lantham Aduda Sakhango Drabasingi Reko Singh Amadi Data Singh Komzilaga Punna Kana Naineraga Lising Masanipan Mogdraga Matoigi Anglo Manipuri Warma Pungfana Kanglipaki Miyam Namamutana Kanglaba Asigumba Observance Asi Hen Mapungfana Pangtu Payanaba History Ama Putona Bagidamak Taram Assistant Mani Haiki Hey kaya na puthorokpa aduga magi saron suron macha masu kaya na lirko wari likhun mayam asida yumpham oirakanda aikoina sigumba last Anglo Manipuri wa 1891 gi thauram ase pangthokadabani haibana singba gi recommendation lawung amna bagi pandamda changchanjabani aduga sigumba thauram asida hena mapung phana bagi damukta laikhidraba thauba sing sigi imung manung magi lemhoriba macha masu sing suthang sing punamaga do koina khomjinjaraga inkoi gi oibo opinion se koina sik tawjari loina na historian singna Magi British record tagi aduga Chaitharu Kumba badagi amasung tongan mamai dagi phanga iba record singa desu ekona khomjin jarakanda apunba oina yamna achumba adungba report ama thamba ngamnabagi pandamda singumba ngasigi numini seminar se sinjabani Thoram aduga mari lainana lanpham aduda laikhidraba sing aduba ikai kumnaba ulpoina minute ani tumina lepki Masana masaba thabak pijaduna tangai fadaba sel tumgi pibam phagat hanba nungaiba imung amadi kunai ama oibada cooperative khaktana oithokpa ngamgani haina corporation minister nemsa kivgena fongdokre National Cooperative Union of India gi makhada Manipur State Cooperative Union astinna Manipur da social amasung economic sense ta cooperative haiba nomagi oiba state level seminar ama hogdopagi tharamda fongdokkibani iboyama sumangila sangana pangthokkiba tharam aduda principal secretary J Sri Ram Tanga Manipur State Cooperative Union ge President Elton Pisak Corporation ge Deputy Secretary Bono Susaruk Yaki Minister Nepsa Kibyan Makatana Cooperative Haibasi Kunai asida leiba miyam ge sel tumgi pibam phagat hanba kunai da ahongba purakpana singba isu sing asigi magun hena mayak senganana ba organization amani Manipur da socio economic ge pibam phagat hanba cooperative kit lausing piba tangai fade haiki भारत सरकार ना 97 Constitutional Amendment 2011 दा cooperative हप्चिंदुना हेन्ना मपांगल कंखटनबा होनरी
Maram asina cooperative society singna asan ba midjing thamduna puksel singna aning ba amaga honorable matamda chawkhat pa nusina ba ketna ba leida ba samas ama purak pada amadi Manipur gi hogat lakli ba naharor amasung nupi singda thapak pi ba mamgani Minority and under backward classes ki thade kiba scheme amadi packet kiba minorities singi yai patharang gi white paper ama puthokadabani haina MMWO na how kiba ahing nongai degi ko kiba pungni funi pan ge total shutdown chathari khongjang si muslim singna namna tawa mafam singi mahosa gi punsida akai ba piri minutong hata khabe soina singma mafam singna dukan sing thong lona ki ban sogot pa sing thorok tuna lambi thingbada police na tan khai ki pamdaba thodok thoktana ba police na ngak sinbagi thabak laukhali Lilong the Su Ban Sogotpa Sing Toraktuna Lambi Ting by Kongjang Sangsili, Mafum Kada Lambi Ting Kibadagi, Quaraman Katilda, Pesansa Garisian Misang Hantaki. Amaram the second Labor Brighter Academy, Nazari Digi Class 5 Hawagi Mahiroi Traga Taruklum Puduna Lakpa School Benda, Ban Sogotpani Singnaba Singnat. Nungna Thomjinduna Mai Thage Haina Ki Lakri Hairi, Ben Driver, Sobam Supermana, Angang Singamadi Ozanupi Amayaw School Karakpada, Minitomaya the Leramba Mui Kun Kuntrarum na Tarokibani, Maduda Angang Sing Examination Lay Haibada, Yani Salo Haibadi, Tamna Tauba Horpada, Mui Karana Nungna Thomjila Kibani, Taudok Aduda, Angang Sing Pakat Padagi, Kapna Launaki, Asiguma Tawangasi, Nungaiti Haiki. Amana Kore, Moi Mi Kun Dragumbo ini. Ada Jose ayo mai lagi tu ala kesida moi kau aku ini yar aku ini dah dum thauja lak pani. Ada petron poro kalau kain moi na kain tore. Angang kum dah lo no petron poro mai thaga dam gari se mai thaga dam ni kain tore. Ada kerana nung naga tha dan ko dan ai gari ming sen se kai le. Sigi kan ose dai de se kana na pubi ke dam no. Asigumba Thodok Asi Yaning the Bafondok Laduna All Manipur School Student Transporter Association Ge General Secretary Zemina School Ge Mahire Puba Ben Singdama Khatana Chatharak Labadi School Ben Service Lepagi Kongjang Sangsi Lakani Haiki. All Manipur Muslim Welfare Organization is announcing Banda Koi support of Jay, the Wagi 2 incident, saying Sanga Nuya, anything on Mota, the Kuzam Takatoni, Koxilagas, Manta was the Kitang, Akuji Penja de, and Matunda Banko Wilson announcing a Sukitang, school Yelona Pestica, sings the Kitang, the Lextok, we have a possible appeal dogzaki. Sedek Sida Manipur State Minister Ka Bansathariba Manipur Muslim Welfare Organization Ki Mihu Singawali Sanaraba Matung, Kudaktigi Banasi Handokre. Ngasi Mahut Minister T.S. Syam Kumar Yau na ban sagot liba singa si Minister ka unaduna wali sanabada yanaba asi pura kibni. Si Minister ki makadi ke lagliba April mangada mi famama pangtung tuna housing ladiba isu asi gimatang da kanaba luinana MOBC ama sumawert ki ladiba isu sing asi luisinba haibusini. Ngasi si Minister unadurba matung da pamus singa unabada Mahut Minister T.S. Syam Kumar na fongdo kiba wafam. Ngasi pawda 2010 dagi na 2017 pawda Tongan ba Government of India Ministry of Minority Affairs dagi hadarakpa minority sampam sing amadi state government amadu jamta thamma sampam sing do kadai da sinaki amadi madu ki beneficiary the women am do madu five people ma ko piu habagi demand haiba afam masi koi punama organization me am phamina matungda athu bi na han bada Haiba separate director si ama hangba haiduna koi manama simi sasu ya bire ado laiba sansan group mayam sasu ya nare ado balji kutak Manipur state government ge manama simi se magi dagi masum state government ge magi dagi ai organization mayam da ai appeal to si kutak koi banji follow to you na haja dagi haibe su mayam so haja biduna state government mu ya biduna koi kana tawre ado ji ge masigi ya mi kups dagi strike masum bandauda demand to gi koi gi hazin gi ba mayam sing da kutak tagi koi hadu gani hai da mayam da me to assure to Amaram the organization asigi President Abdul Fatal na ngasi yana kibo afam singasi thabak ta onthorak trabadi makhata na khongjang sangsin gani sarkar na thajaba pirabani na khudakta gi banasi handok le haiki wa akoi gi honorable Mahut Minister
nang thada pibira banina khoi gi hoji ki keno se separate minority director se athu matam hang dok pirani amasu ati atai leiri issue sing yam thuna khanna birani haibo phom se phongdok pira pase ta sengna mmwo gi mai kai de hangai leitana thaga stari amasu masigi da khoina mai di ngasi khoina kauriba general id total shutdown se khoi I honorable CM na su formal oiba letter ma thara akanda date 5 ki the Puntrama to the Pamina Nava by the Salama Abnina, Masi Pobagi, what is Hanari Fogidi, I quite suspend Togeri Habo Masi Tamjeri. How kiba mas kun ngatareta ta kiba akan belena liai kun gi lomu singa thazaba manama sing sound among ata thon kiba si government ki mai ke dige mateng pangmina ba all Manipur Progressive Farmer Association na puning sing silakle housing paugi marakta na aten ba break ama baba Quick zone gidi tatatis college di mamal suma phang kuding chamane yo sumang roi pista salabnina adu suma takta superlink footing gi offer me amam pirisidi tas electric run no sin bagum na yoti sin bayar dudi sana gi mohut yangna sin bayar andre hakchangi labor solat padagi producing attaba hakchak chokthar ba tumma chaba yaraktaba khong hama nungayaktaba singi dabak amatta naiba upaidi jolib sir amasu Jolib capsule with Chinese Navy. Cái gì nào? Cái nào? Cái gì nào? Cái gì nào? Mà sẽ bung đó. Lối này bây giờ gari hắn mà cái tuồng ngâm được này. Pura là cái tuồng này khăn đi vào. Năm ai tôi cái đó. Sen bun bù thuộc cái lấy bây giờ ngâm được. Sen bun bù thuộc cái lấy bây ngâm được su. Impal finance ta salo. Ai cho hắn mà lấy ngâm được na. Impal finance ta cái loan rồi này lâu rồi. Impal finance na nông bùn mình gari loan lâu bây giờ bùn tuồng chapa pizeri. Adom napa mau kali gari kuning mak lâu bây giờ này. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolbal Moirang Lerak Machin, Bus Parking Info. Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Break it tungta makataba pau pizari. Airport Labor Mangasuba Jammu and Kashmir Rifle now Operation Sabhavana Project ki Makada Vocational Training Center Amaghari Makaleka the Pangchokre. Training Center Asida Sewing Machine Taruk Power Loom Animating Pidaktuna Center Asi Hangdopone Ngasi Handoki Bataram Ajuda 9th Sector Assam Rifles ki Commander Brigadier Amik Kapyal 5JNK Rifles ke CO Amik Vedi Zilla Parishad Member S Rahul Sagolban Thaunau Zamlekai Gram Panchayat ki Pradhan Nongchombam Ratan Amadi Panchayat asige member kaya saruk yaki Pradhan Nongchombam Ratan ngasi Hangdok Leba Vocational Training Center asina lamdam asum gi nupi sina khudong sab kaya phangba ngamlagani Panchayat ki member Singapore na khanaduna center asima phungfana mathok pangthok na bokhona gani haiki 9 sector Assam Rifles ki Brigadier Amik Kapyal na JNK Rifle na ngasi khudol tariba training center asina lamdam asum gi miyam ga Assam Rifles ka afaba mari thamada sauna mateng oigani center asina nupi kunai Kot Amida Purak Pamati, Makuigi, Sanbitlon, Hengat Hanmana Singba, Kanabakaya Piba, Ngamgani Haiki. Haukiba Tang Pungatareta, Gujarat ki Matapur Fiada, Manipur State Minister and Biriana Fongdo Kiba Wafa Madulam the Masigi, Buaribu Bharat ki Miam the Lan, Wendaba Honabani Haina, Hangang Block Congress Committee Gelu Singbas na Fongdo Kray, Ngasi, Manipur Press Club ta Pabu Singa Unaba Aduda, Hangang Block Congress Committee Gay President Dr. M.J. Brozen, Sombong District Congress Committee Gay Vice President Wang Kim Sam Kumar Amadi Hangang Kendegi, PCC Member P. Sarat Chandran Singma Saruk Yaki, Pabu Singa Unaba Aduda Hangang Block Congress Committee Gay President Dr. M.J. Brozen na Haikibada, Bhagavan Krishna gi Matamdegi Manipur Yaw na Awang Nompoki Lamdam Simbu Bharat Punduna, Lai Haiba Wafa Masi PND, Se Minister na Atopa State Amada
चलगा वा ngang ba matamda kari ngang ni haibusui mahak le de advisor sing amadi maru oina media advisor na homework to bidaba degi asiguma thodok sing ase tholakpani lana ngang khibu wa fam ba aseng ba saraga pausi sing da sengdopa hangang block congress committee na yaba ngamloi haiki pi sarasanda na fangdo khibada pangthok khiba festival aduda krishnana rukamani bo arunachal pradesh degi puduna sakhraga gujarat luhong khi amadi mahak asi gujarat ki ningol ni haiki wa fam madu bharat ki puari bo lana uhanna ba thawong ni rukamani haiba nupi asi bhagavad gita ge matung inadi maharashtra state ki Bidra Deski Ningtogi Masanu Pina Haina Lady Prime Minister na Bihar da Wangang Bada Alexander Bu Thingna Bhona Kiba Chandra Gupta Bu Bihar da Lai Hajin Ba Asna Bharat ki history Bu Haurak Ba Miyam da Samam na Ba Pokhan Ba Tausilni Krishna gi Matam digi Awang Nong Pakistan Simu Bharat da Punduna Lai Haiba Wafam Se Minister na Fongdok Pa Haiba Si BJP government na Nung Sibina Ba Haiba Wafam ni history Haiba Siri Pangai Hajin Ma Yaroi Dharma Ba Rajniti gi Khudong Saba Law na Bhona Ba Pangai Hajin Ma Tobiga no Haiki Prime Minister, Chief Minister na winning ba mawang da pangang da ngang duna Sri Bhagavan Krishna Bhagda Dharma Bhagda nakan na marom da puna na ba political mileage pangan na ba North East dagi MP masing khara yam na karak na ba Gujarat ka North East ka puli hai bagi nama thong ba yana na ba Rukamani bo Arunachal Pradesh ningo ni aikoi gi bor mayum amadi kaina mayum nungsi na gani ga hai ba ashigumba pahai da hajin ba se asumba history da di tawiganu history waina sheng na lehen biu ngang bi ba matam da su prime minister ngang bi ba matam da su chief minister ngang bi ba matam da su lari khara paraga sumila li khara nei na raga khara ngang bi ba di phai bhab ta dana election gi campaign gum na pangang ngang ba si history da di am kai gadra haina khanjai Silong ki Manipur House Rasbari de leba ibudo pakhang ba thawalum na sinna ibudo pakhang gi lai ikau khatpagi tharam ama ngasi Manipur House Rasbari the Pangchokra Hari Silong the Leba Maite Community Kiana Saruk Adna Pangchokiva Taram Aduda retired Captain M.I. Singh Amzugi Hanagi President Wankemsa Samzai Saisakpa Naba Volcano Simon Saruk Yaki Hari Amarabna Taram Aduda Saruk Yariba Mue Kambu Aduna House Silong the Ladiba Manipuri Rasbari Asigi Matangda N.E.Sigi Secretary Ram Muiba Unaduna Semjin Minaba Taksin Kre Hari Amaramda Ram Muibana Rasbari Assistem Nabagi the Maglupa Karotara Gamanga Yarmak Toduna Tamle Hena Luribadi Rasbari Asigi Asengba Pata Adu Manki Badigi Housing Papa Semga Sagatpangam Devani Hari Masiga Mari Ledena Meghalaya Gase Minister Conduct Sama Amani Deputy CMGM Sama Unaduna Mankarba Pata Atuba Matam the Anova Ama Sembina Taksin Bagal Winana Makoi Anigi Maikai Digi Atuba Matam the Meghalaya Urban Development Authority the Sinaduna Pata Ama Nauna Semna Bakangan Krehari BJP Kangaba Mandal Amasum Boot Committee 35 by 35, 36 by 37 Sinna Nomagi Oba Boot Level Worker Training Program Ama Kangbo Kenegi Manungsan and Labor Samra Mayaleka Community Hall of Pangcho Craig Thoram Adu the BJP Manipur Pradesh ke Vice President Waramati Ais Dadumani Kangabo Mandal ke President L Tomba General Secretary Ramananda Susaruk Yaki TS Dadumani na Sahitara Gamanga Parliament Congress Lenga Nasakot Thorangi Tavak Amata Paikat Lamdabana Lamdamasui Asukimatic Swatana Leramre Manipur Miam the BJP the Tazabat Hamlapudi BJP Gelenga Nasahi Amakak Palakpada Sakot Pegi Kongzil Yang na Sangsilak le Haiki Out of living Makada Suristuri Kausal Bikas Kendra Singzamaina Tha Ahum Sum na Lem na Computer Tam Kiba Mahiru Sing the certificate yan Tupiki Taram Amangasi Singamaka Iromleka Community Hall of Pangcho Kray Taram Aduda Manipur Legislative Assembly Speaker Y Kemstan BJP Manipur Pradesh ke General Secretary Administration K Sarat Singh General Secretary and Nimbus Mahila Morsa ke President K Inauksa Out of living ge Razak Rahman Amasung ke VK Singzamagi Director Irom Suni Sustarom Aduda Saruk Yaki Y Kemsana Haiki Bada Skill Development Hojekte Asuki Matik Darkar Oi Sarkar ge Thabak na Hingani Habakak Uyaroi Samasa Sibu Mamai Sungado Ribasi MLA Singnani MLA Bukhanna Bot Tabada Festival Oina Khanai Hojekti MLA gi Qualification Sel Tum Paibada Oina Sanara Pusila Activity Haiki Thamoi Simbatai, Papa Sang Masani, no Wakala Musani. Namuna Yopun Davanisi like in a Kalagana, a way, Sakari, Akatanaga, Hingani and the Yaro, one of the say Sagasna, in the of Hapa, Hapa Nambadi, Adumba Tavusu Labor. Iru Sembadal Eba Central Agricultural University ki College of Agriculture Amasung College of Food Technology Nustinangasi Tribal Supplan ki Makada Farmers Singda
San Yentopiki Tharam Ama University is the Pangchokre, Tharam Adu University Asige Vice Chancellor Dr. Premjit, External Extension Education Director Amadi Official Council Yaki, Vice Chancellor Dr. Premjit Nafongdo Kibada Prime Minister Narendra Modi na Lebak Asige Lomu Singbola Libat Sahil Ising Ani Kungani Toy Fawagi Manungda Heno Kumang Soksuna Santop Hena Lehenaba, Kongtang the Packet Patarangi Makada Sansing Asi Yentop Kibani. Manipur Sana de Hinduism culture di India ga Kenai India ki Aikoi ki Maite culture di Hindu culture khara hapsin makaktini maram aduna Manipuri culture na malema sakthok saba mafam ama kanbang ngamli bani haina Deputy Chief Minister Wajjo Kumar Fongdokre wafam masingasi Manipur University Teacher Association Mutan Sindna University ke court holder Manipur cultural issues relating to national identity haiba timda nomagi oiba seminar da Fongdokhi bani tharam ajuda University asige Vice Chancellor Adya Prasad Pandey amadi atai oza ama jumairo singna saruk yaki tharam ke saruka mo oina participation of Manipuri's culture among identity and issues of identity haina mingthon malarik anisu fongki Deputy Chief Minister Joy Kumar Makata na Fongdok kibada aikoi gi haurapam amasung satnaramba punsigi satna lonsat amadi ipai pu singna thambidam laba pokpodegi na siba fawbada karam na pangthok degi haiban singba asi aikoi gi oina sakthok saningai ni haiki. Hinduism that we have in Manipur is quite different from the form of Hinduism that exists elsewhere. Here is one. Our ancestral worship of Pakangba, worship of Sanamai. In the same house, we worship Sanamai, we worship Sri Krishna, and we worship Durga, we worship Kandasin. So we are still worshipping our ancestors in a way. So that way, it's not purely the form of Vaishnavism that we have in Manipur, so-called government. It's not pure thing. It's a mixture of the two. We still have that sort of thing. So that is something different, and that is a basic, similar feature of our national identity. Manipur University ki Vice Chancellor Adya Prasad Pandey na cultural haiba wahi na Manipur gi nat mapung fana masak tapangamde Manipur gi nat ki phajaba wahi wata amade mingau na atopa leibak sing na matau tamnarak lebani aikoi gi nat mapam sana semdoktuna masa khaina thamlamna ba hona se haiki. Kuntragan choice suba CRPF battalion na leba asda law and order ngak semigi thabak sa tharak pa sahi yangkai mapung farapagi golden jubilee tharam ngasi lokta project leba battalion asig headquarter da pangthokre numit nini sub na pa chathagada ba tharam aju da battalion asigi commanding officer Rajgopal amade atai masak na ba miye kazu saruk yakhi tharam gi saruk amo oina moirang da leba glory children home da leba angang singda boy kalam amadi atai polam kya home asigi mihut amada kusinakhi Rajgopal na phangdokhi bada hana andhra police ki Oina lerambadigi lising wasamapan Humpunipan ge April amadagi CRPF haina ming onduna matam aduge Prime Minister Odamba Indira Gandhi na mathau tohonba haukibani hayeng April amada sahi yangkai mapung farak pagalwene na tharam masi pangthokpani haiki. Miyoibana masana masaba thabak pizaduna darkar eba sel thumgi phibam phagat hanba nungaiba imung amadi samasama ohenmada cooperative movement kakna oithopa ngamgani haina social welfare minister emsa kibgana phongdokrai wafamasi national cooperative Union of India New Delhi ki makada Manipur State Cooperative Union Standard Cooperatives for Social and Economic Changes in Manipur haiba team da pangthokpa nomagi oiba state level seminar hawdopagi tharam da phongdokhibani minister makata na phongdokhibada samas asida leiba lariba miyam gi damak senmilon fagat hanba society da ahongwa puraknaba amadi masagi oiba Tawpam Topa Tawdang Singdona na atai hiram kaya asigi mayek sena khanganaba union asina honari India da cooperative society lak nipan gi mathak lai masida member crore kunga humdoirom leiri masina kungang singda samada sama thabak piduna India gi sel thumgi phibam da asawa mateng pangde Manipur socio economic ki phibam phagat hanaba cooperatives ki lausing pibatangai fade haiki ngasige seminar aduda principal secretary cooperative Jesri Ramthanga saruk yaki Jesri Ramthanga Manipur State Cooperative Union ge president Elton Pisak amadi official kya saruk yaki Hausit ediba Manipur ke Chief Secretary RR Rasmi ki matam lora pakalwena na anova Chief Secretary hapagi matang da tungan ba wakalon sing phongdok na ba haunare Chief Secretary ge pharmacy lamdamasi gi indigenous people da ohenbidra badi pen da ba nungai tabu oigini haina atsum desam amadi ansam na phongdokre ngasui simadong da leiba all tribal student union ge office da pangthok ke ba pamu singa unabada hills and valleys ge student organization na phongdok khibani atsum ge tribunal ge from puriba Joseph Mana hayeng de ge Manipur ge anova Chief Secretary ama Honglagada Badina Pamasi Miyam na Pamliba indigenous people Ohenbada Saka Sina Swedana Tabi Gani Karigumba Miyam Gi Apamasi Lengang na Tabi Drabadi Pen Dabba Legani Haiki
ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯄꯣꯁ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯄꯥꯏꯕ ꯐꯪꯗꯕ ꯍꯥꯏꯕꯁꯤ ꯁꯤꯁꯤꯗꯤ ꯇꯧꯕꯤꯔꯣꯏꯁꯤ ꯂꯥꯏꯔꯤꯛ ꯍꯩꯔꯕ IAS ꯑꯣꯐꯤꯁꯔꯁꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯂꯩꯕꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯐꯝ ꯑꯆꯧꯕ ꯄꯤꯕꯁꯤꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯗꯥꯏꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯌꯥꯝ ꯀꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ Amaramda Desamgi Vice President Edison local gi oiba mina pharmacy pahelabdi hauzik lediba local gi su singa si khangani maramasina IAS maya maraktigi kwaidagi senior oiba adu ohenbi haiki manamaka tarduna Manipurda Stalwood phangba asi sahini fugatai lom suraba fabada top officer gi pharmacy mi ani ahum natana paiba phangdri maramasin lamdam asi sakut hanba haibasi lamdam asibo lungsiba lamdam asige miwetana oigani haiki indigenous people sing kangdabani haibagi kana movement che Manipur yamna masam sensitive oiba dugumba issue musu oiraga le aigi iramdam natragana lamdam ama nungsiba haibasi lamdam do pokjaba lamdam do chawjaba lamdam je sigadaba mina lamdam je nungsiba hengani haibasi akoigi masi mipum khudimaki masi natural oiba adugumba masi common sense ne adugu su mathakta akoigi lamdam sigi miyam gi adjustment tawu ngamba madruga akoigi lairiba lamdam sigi limit to meet lamdam sigi history lamdam sigi hiram khudimakta अखोई लमदम सिगी मियाम दम त सर्व तव मतम द हेना मतिक चाबा हेना थबक फजना तवबसे अखोई लोकल गी मिसिन ओइगनी हाबसे अखोई स्टूडेंट ऑर्गेनाइजेशन सिंग दना तना मणिपुर लैरि मिपुम खुदिमकी मसि थाजबनी सुमाय थमसे Asumgi President Seth Sasangna BJP government asina manaba thakta punne himinaba miyamgi apamba tawba pambagi lengak orebani na handaki chief secretary gi pham asiso miyam na pamlebe indigenous people digi ohelabadi miyam pengani miyamgi apamba chathabak to onto na bhona biyo haiki most IAS officer Hojik Lady Bishi amazing Lukam. He hails from Ukrul. The present chief secretary is 83 batch. He is 2 years senior to the present chief secretary. Magi Matangda chief secretary Oikiba O Nabaki Lady who is 1984 batch. Magi Matangda Ramuning Muiva 1985 ki batch lady. Do Mokoi Miambu supersede Tauraga Hapa Labniko. Ado Hojik Puriba Mashi with due respect to him. He is 2 years junior to amazing. Now he is retiring today. Today is 31st. As per the government notification. Magi 3 months extend over the anirak extend over. Anirak extend over sida hojikti matam lakhre ma di retire jagadaba. Hojik ama hap kadore. Sida hap kadaba matam sida senior most adu hapio. Sideline to Bisnupur Amadi ZD or Zone 4 Bisnupur Kusam na Right to Education Act, Juvenile Justice Act, Amadi Protection Top Child from Sexual Offences Act, Listing Intragani to Habi Hiram Sida Nomagi Oiba Awareness Program Ama Block Resource Center Conference Wala Pang to Craig no Sigataram Aduda S DPO Bisnupur Binoy Songtam DI Ranjit Singh ZD or Zone 4 DI Raghumanina Maruba Mitulan Singh Oike, District of Sigi Manung Daliba Tongan Tongam School Game Hero Singh Su Saruk Yakiba Taram Aduda Sideline Bisnupuki Director LP Sagna Resource Person to Inawanganki. World Cancer Day Mari Renan Mega Health Camp Amasung NCD Ayus Integration Consumer Affairs Minister Karam Samna Marathon Amalam Tadun Haudokre National Program for Prevention of Control of Cancer, Diabetes, Cardiovascular Diseases and Stroke NCD Cell National Health Mission Manipurna YNDA WAC SYC Kawaga Puna Sinmani Kawa Community Hall Pang to Gibataram Aduda Minister Kalam Samna Miabege Punsida Mina Miu Mating Pangba Tola Tarabasingi Yang Sinbiba Amadi Aquabege Kal Naxton Mahibasi Maru Oi Mioiba Amana Masabo Ningtina Mong Sumna Sem Drabadi Tungda Amang Gimasak Among Ohelakane Sai Takliba Kudimak Ningtina Yang Silga Sabatapa Matautai Afaba Kunai Among Ohenbada Mia Masamu Faba Sangi Haurakliba Naharu Sina Nisagi Ipak the Taubugi Mahut Afaba Wakalo da Tungi Lambi Semana Apabu Oigani Tungi Mirogi the Mangasidagi Hauna Mipung Kudimak Wakal Taminar Si Haiki. Physically fit Oidraba generation futures in Moy the depend over like you. Aduna Sumame and say fight on Honabakanda, Apoli Naro Sima, Ojiki, Order Biski Mata Sakatan Honabero, Wakal Hatsan, Bangal, Yan, Potokana, we jointly at the fight on Minabama, Dakar, Lay. Apuishina, don't give you certain Kalaga. I don't know, Miyangi, Mandani, Masi Apavanati,
मियाँ मांग कर आई शादी यावे के खल्लन बगी वखल्लो नम दरकार नहीं मसी खल्लर गदी सोसाइटी थी दारू बला करी अतो हिंग नबगी वन को सुले रोए MLA Local Area Development Fund gi Makada Oinam Kendra gi tongan tongan ba mafam ahum da nauna sabal wasilaklaba Kaino Development Club Building Kaino Bazar da leiba miyam gi pukri amasung Khozuman da nauna sab Community Hall ngasi Manipur Pollution Control Board ki Chairman L Radha Kishore miyam da kusin na krek ngasi ge tharam adu da DC Bisnupur Pawan Jadab ADM L Gozendro Bisnupur Jila Parishad ki CEO AS Eli Susaruk Yaki MLA Radha Kishore na government na paikal liba sakwa tharang gi thabak kudimak miyam Malile na ba department amadi government ka punna kusam naduna thabak tominarabadi hena sokotpa manab khunai ama oibang ngamguni Khozuman da horticulture ge center maka da cold storage yawba royal market ama sargani haiki Sigi government Sigi bire honorable chief minister of the Manipur mahasi prajagi akat naba prajagi namukta tharak bansona tharak chief minister ne godana nama adagi thamiba poching na to li na bagi cold storage masama component ahumgi sanction tawe Khozuman kaithena natana store so aduga apikpa cold storage ama yaw sanction tawe adina asigi talla selo foksari Pumlau da leiba Kalasan Public School da thama sum sathagadaba measles amasung rubella mutanaba campaign gi surkam oina ngasi school asigi angang sing da hida kap thokre campaign as school authority amadi Pumlau ge CI siga punna khusam naraga pangthokibani hairi Gap and Silences Face YJ Private School Haiba Hiram Asida Nomagi Oba Kana Naba Mifam Ama North Osida Leba Infal Hotel Gi Conference Hall the Pangtokre Manipur Alliance for Sil Rashness in the Pangtokibatam Aduda Sil Raski Convener Montu Ahantem Member Pradeep Kumar Amadi Manipur Commission Protection of Sil Raski Chairperson S. Sarat Kumar Saramana Atueba Mitulan Singh Oike Tongan Tongan Bas School Gate Delicate Pungamangan Sarubya Kibataram Aduda Resource Person Kanawa Nganki इतिहास के लाइबक अहुमना मैटे मिटेबो मराइबक थियन किबने लिस्ट असिदा सलहन बाहाइबसी असुम्बा वाफमनि हाइना थबक्तगी पोथारबा प्रोफेसर लारेन लाकपम Bondas na fongdokre wafamasi maite mitebo schedule tribe lista salangadabani haina schedule tribe demand committee ki coordinating body na Manipur gi saknaraba kayaga unaduna satharakpa makoi gi oiba mo singlobge sarukam oirang asi body asigi Thobal district branch na Wangjing Bazar da leiba Laren Lakpam Bondas unabada fongdokhibani Bondas na makata na fongdokhibada laibak thiba tangkak ahum adudi lising masatria sumna mapanda lamdam as ningthau pamhaibana panda matamda maite mitebo Hindu lining salan khiba amadi singda khundaribu singbo Mangi haina launareke bali sing masani pan maudraga matugi Anglo Manipuri war matungda British singna singda satuna singmi istilinaw singbo mercenary ki mingda Christian lining salan kiba amati lising masama panifutare ki matung Bharat ning tamlaba matungda Manipur bo Bharat ki fiba nungda salan kraba matung mitai maitaina general ni haina khangan kiba aduga Singmi Singbuna schedule tribe haina haido kiba asini haiki maramasina schedule tribe lista yauna bo khona ba yena duna leiba amadi yet Pahaibusi Aranba Tong Haiki Ranti Akuba Ming the Dharmaki Akuba Ming the Gi Amana, Dum Tribe Nena, Singa, Intoplan Tame, Aquibuna, generally in Pusilibase, Mashi, Sayaki Pirangi, Lamlo Wena, Tainato, but I look Magni and Lowi, Barot Yachoba, Game Plan Abanimasi, Punjan Danaba, Adumatata, Aqui Meditation as Sayap Sing Na, Matamamada, Ugiba, Ming. Makoy se akoy sayap hawba specifically mapu orba sayap akoy bahawda lamba to bunga mi ba mite se masi jing jiga punjil lagadi makoy sakti si yang kalib se adun High Court of Manipur ke manga suba anniversary ka mari lenana media and judiciary have the lecture program among si pangthokre High Court of Manipur ke complex na pangthokiba tharam aduda D Trevin ke legal editor Saita Prakash na lecture piki tharam aduda High Court asigi acting chief justice and courtesor Justice K.S. Nobin Manipur Sarkar ke Advocate General N. Kumar Zit Bar Council of Manipur ke Chairman O Madhu Chandra Amadi Atai Singh Su Amadi Lawyer Singh Loinana Media House Singh Representative Singh Sarup Yaki Legal Editor Saita Prakash na Media Amadi Judiciary asi yamna maru oiba amani Media na ngasigi society da asoba role ama lawri adumapu media da kudongsa da kaya nangdabadi nate society ama phagat hanbada maru oiba thaudang lawrabani na yariba makai report tawa matamda section ba phai haiki Ngarang atheng mada akan manongai
yauna sukiba nongna Bisnupur district ke thang kendra gi manungsan leiba iting takmu lekai ge yum kaya humdokre yum humdokiba aduna maram oraga miyoi kaya leifam sapam leitaduna awaba mayoknare haire Lamding Educated Welfare Association Lamding Kuman Tem Lekai gi volunteer singna sanga yumpham amadi Lamding gi taina from the asat o sing sector bada number 4 saba miyoi ani fagat pangam le hairi makoi adudi kundong bam sunil sai kungamanga apokpa sawa hairok part 3 amadi thoksom sital sai taragani pan hairok part 2 bazar ni hairi Zilai General Headquarters da tungan tungan ba dabi galwene na kaukiba pung taraga nipan ge total shutdown pung taraga mari da tension kiba galwene ngasi nimit yung ba matung pung ani taba matamalu sin kre ayuk angan badigi hauna satha kiba banna Susanpur town da mausa ge punsi da sauna akai ba pk kangbai da lamdam adu ke miyam tholaktuna lambi thimagi thabak satha ki Susanpur town ke dukan sing amata thong hangna khide aduma ponung tilpung ani taba matam da ban yasina kibana maram oraga dukan sing thong hangna ki amadi gari sing su se na ki World Cancer Day Palangamari Rena National Health Mission Manipur na Sinduna Kawa Life Problem Lekai Community Hall da Nomagi Oiba Ayus Health Camp ama pangchokre Camp asida Specialist Doctor kaya na tungan ba Laina kayabu Sekap Tobik dong saba PK Hida lang chakar sulayang balakiba miyu singaliyam na fangan ki 5 Assam Rifles ki Doctor kaya na Camp asida saruk yaki Kadana tha ahum khudingi puthokpa Health for Future Chefong konungmang da labor loop asigi head office ta puthokre tharam aduda kadagi president insas Hizam Priyo Kumar vice president Ningthozam Doren finance secretary Git Chandra mangang saruk yakhi Prime Minister ki beti basa beti parao scheme bu miyam de hena khanganab gi pandam de Imphal digi Delhi fawa cycle thawragani haina khongzom sapamaya lekai digi Jingobi Singtam na Pamis na Fondo Crack ngasi Manipur Press Club ta Pamis singa unabada Jingobi na Pamis na Fondo kibada lakraba April ahum degi kangla ke nongsu thamba santhong degi Wangjing Tanta Kendrigi MLAP Bosjandro Lamthagani Kongsat asida Manipur Nagaland Assam West Bengal Bihar Uttar Pradesh na singbagi school singda sangduna scheme asigi matangda pausel piramgani haiki Imphal West ki Laren Kabi de Leiba Laren Kabi Youth Dramatic Union ki Yankai Suba Mapukuman Tarangas Union Asigi Hall Pangchokre Taram Aduda Semai Kendegi MLA Ais Dingo Parmasari Guru S Thanil Parmasari Nabawarepa Theatres Director Katri Zugindro Critics Forum Manipur President IS Kangzam Amasung Theatre Critics Buddha Singh Thamzu Saruk Yaki Haikam Dingo na Haikibada Theatre na Kunai Amagi Sak Utuna Afaba Lambida Purana Basawa Thaudang Lauri Haiki Tungda Hauliban Harul Sinda, theatre Sicarino, Kamana Horkivan, Lena, theatre Kamana Sokotka, having Lambis the Hena, Afava Hena, Panganama, Messesama, I have a Tameng long miyam na ngarang Good Friday tharam pangthokre district asigi sas kudimakta tharamasi pangthoki Jalirong Baptist Church Tamelong da maitai ani yauna member nipan baptized toki amarumda Catholics Sacred Heart Church Tamelong na Jesus Christ na Calvary Mountain Power Cross puduna sakhibagi maung utpa khongsat amasu satki Kunipan Suba sector ke Kungapan Suba Assam Rifle na Sinduna Zopi da medical came ama pangchokre came adu da miyo sama taraga matula ye magaluna hida langcha sing supi ki amaram da Kungataruk Suba sector ke Kungnipan Suba Raspurna Kunja Singa Sas service pangchok galuna na wali watai sabagi tharam ama Faiza Jang Kulda pangchokre Hauzi makhata ngasigi sanabagi Paulo bisi Ngasigi sanabagi pau Ningthozam boyadigi phangbigani Bharata Nupigi Football Masana Hena Sakul Hanabagi Pandamda All India Football Federation Sinduna Tha Sigitang Kuntaruktigi Nupigi Masak Narbatim Tarik Nasaruk Yaduna Jawaharlal Nehru Stadium Silong da Sathariba Ani Subahiru Indian Women's League ngasi Manipur gi Sun Sporting Union Wangkai gi ahum suba match da India Ras Soccer Club Maharashtra Mumbai bu gol ahum amada maiti biduna league table da point mapan phangduna asali match asida mai pakiba Sun Sporting Union Wangkai gi gol singadu Wai Kamalana match ki tare suba madi kulhumdoi suba minute gol ani sanki atopa gol aduna Ranjina match ki apiba matam gi half minute sanduna match asi mai pakibani match asida mai tikiba India Ras Soccer Club Mumbai ki amatangar ba gol aduna Dalimana match ki marifu mari suba minute sanki
Amaromda League asida saruk yariba Manipur gi Kripsa Narum Thongi match da Rising Student Club Odisha ga goal amamam chanatuna draw sakre. Kripsa gi goal adu and Ratan Balana match ki humputra nipal suba minita sanki. Rising Student Club Odisha gi goal aduna Anju Tamang na match ki humputra truk suba minita sanki bani. Ngasi sana ki ba match asida Eastern Sporting Net Wangkai gi sanaroi Y Kamala amadi Kripsa Narum Thongi sanaroi El Asalatana Player of the match ki mana taduna lupa lising manga pangkre. Eastern Sporting Net Wangkai gi mathangi match mathang thagi April anida Gokulam FC Kerala ga sanagani. Kripsa Narum Thongi match na numit asida India Ras Soccer Club Mumbai ga sanagani. Ahanba is the 11 men's open volleyball tournament ki final da Bakhel Lampel sana kethelamadi Manipur Police Sports Club ka sanaragani. Lelong Sajing Youth Community Center kam Cultural Institute na sinduna tha sige tang kun manga dagi team tarana group ani thongna khaidokuna sathariba ahanba is the 11 men's open volleyball tournament ki ngasi sanakiba ahanba semi final match da Manipur Police Sports Club na YPA Hiranmai bo set ahum sino kun manga tramapal kun taruk kun mari amari kun manga kun mathoi da maiti piduna final sangkibani ani suba semi final match ki sanakibada Bakhel Lampel sanakithelna YMDO hairangoi thongbu set ahum sino kuntaru kunmari kunmanga taramari mari kunmanga kulhumdoi da maiti piduna final sangkhre sathariba tournament asigi oriba match hayin nungthil pung ani tabada Manipur Police Sports Club amadi Bakhel Lampel sanakithelga sanaragani ahum suba position gi match da YMDO hairangoi thong amadi YPA Hiranmai ga haying ayu pung nipal tabada sanagani. Marisuba play cricket tournament ki ngasi sanakiba match da WYC Wangkhem amadi YAC High School mai pakre. Manipur Cricket Association sinduna mamang thagi tang kulhumdoi dagi team konma thoina group mari thongna khaidoktuna Langthapal Public Ground da sathariba Marisuba play cricket tournament ki ngasi sanakiba match da WYC Wangkhem na PTCC Paswaibu maithiba pikibani. Match asida PTCC Pasoi na toss ngamduna ahan ba batting tokibada over kuntrada wicket nipal turaga run samag yankai humdoi lauki masige pakhumda anisuba batting tokiba WYC Wangkhem na over kumapal ga ball anida wicket mapal turaga run samag yankai trog lauduna match asi mai pakhibani ngasi sanakiba match asida WYC Wangkhem gi sanaroi samungna ball yankai marida run yankai nithoi lauduna man of the match taki. Amaromda tournament asigi ngasi luang sangbam gi luang popa cricket stadium da sanakiba match tana YAC High School na KIYC K3 irin mapalbu ransa magatara nithoida maiti bi pikre match asida YAC High School na toss ngamduna ahan batting tokibada over kumapal ga ball mangada wicket loina turaga ransani kumathoi lokhi masigi pakhumda anisuba batting tokiba KIYC K3 irin mapalna over kun mangada wicket loina turaga ransa maga supna mapan khak lauduna match asi maiti khibani. YAC High School gi sanare Arnon na wicket mari amadi ball konithoi da run kulhumdoi lauduna man of the match taki. Sathariba tournament asigi haying ground asida Riz Nagamapal amadi Traukwa Kaithelga elite match oina sanagani. Langthapal Public Ground na model club singa makha amadi Napsa Khai Imphal ga play tournament sanagani. All India Tennis Association gi miyang makhada Manipur Tennis Association amadi Imphal District Tennis Association sinduna mathang thagi tang ani dagi nipan phawa pangthok kadoriba sahi tramri makhagi national ranking aita super series asida state asigi tennis hanariba inkhalagliba na singi performance ningthina uba phangani haina Super Series gi competition director oibatan natana Imphal District Tennis Association gi secretary Lukram Pakrasna phongdokre. Tongan ba state tara truk tigi nupa amadi nupi sanaru singna 32 prometa sanagadoriba Super Series asigi main draw da Manipur gi nupa masa ahum nupi masa ahum yawbagalona na qualified round tha sigi tang kuntra mathoi dagi hogani Manipur gi Rahul Pamay amadi Busan Haubam main draw da sang magalona na nupi gi Sarmi Nomai Kapam Y Agu amadi Bidarani su main draw da sangkhre telaba sahi khra asida tennis ki coach T Borzen amadi Y Lelenje gi lamjing makhada Baker na mating pangduna sanaru singda akanba training piduna lamdam asigi laihawdagi afaba sanaru sing puthongna bagi asau marama oirakhibani mathang thagi tang ani dagi hawgadoriba Super Series asida miyamna lamdam asigi nupa masa amadi nupi masa sanaru singi performance yengduna miyamna ranking tournament asi support tobiu haina mahangna makhatana phongdokhi tournament se koina pangthok charisi angang singsi andaki sahi stage afafa bangang si mayam ama thore afafa mangang thoriba mayam si makhoi gi Senggot Sabina Boina, Kairak Tabiba Moina, Moida
चंगी सही टूर्नामेंट तरुक सानब दरकार ले तरुक की काउंट पॉइंट मसिंग थी अदुगी मदुदु ओइना मोइसे नेशनल द सानब फंगबगी चांस फंगदोइनेबा अदुना अखोय हंदक से अंडर 14 की अखोय अप्रैल द फंगदोक्सरे मे की तारुक कुनमाथोय द अमु अखोय अंडर 12 की पांगथोक सकनी सुपर सीरीज नाता अदुगा जून दसु सुपर सीरीज अमगसु अमुसु अखोयना थमजरी अदुमाइन तोना टूर्नामेंट अहुम जे अखोयना पीग्रगदी मखोयना टूर्नामेंट तरुक सुबदो अहुम लेमहोरिदो मखोय मपान चलगसु तव यारनी अन आईडीटीएस जे हजिक से याम फगल ए हजिक से अखोयगी नेशनल एनआईएस की कोच अमना अखोय जे हजिक से फुल टाइम सीरीज टीवी दुना अखोय मागी मखाद लमजिंग मखादा अखोय याम कन अंगांग पुथोंना होनजरी RK Person Developers Private Limited sponsor Toraga Imphal ki Mapal Kangjebungda United Veteran Football Association na sinduna hayeng dagi Imphal ki Mapal Kangjebungda team 18 na group mari thongna khaidokuna ani suba RK FD Shanghai Trophy Veteran Football Championship mai pangna pangthokna ba sem saba loisilagle Hautopagi Thoramda Minister Y Joy Kumar ISBS Construction Material Private Limited ki Managing Director IS Bikramjit MLA Dr. Sapam Ranjan na Thoramapu oigani hayeng ahubu numita FC Imphal Kwa Kaithel amadi IBFA Kanchipur ga sanagani pangthokadoriba tournament asigi matangda tournament committee ki convener TSGT na phongdokhibada hana sanamba mayamjina ngasi di veteran ki sanarakanda magi lekai da अखोगी हौगल लेबा कनोसिंग द अखोगी प्लेयर्सिंग द अदुमा थौना हामनबगी दमक अदुमान सिंजब टूर्नामेंट हयेंग दगी हौगदब संगाई ट्रॉफी असिबो मणिपुर लेबा मिपुम खुदिमना फुटबॉल मुथावै यावजब नुसिबियो मयामना हयेंगी ओपनिंग सेरेमनी असिबो येंगबा लाकपियो हाइना आइगी अखोगी अनिसुबा संगाई ट्रॉफी की कन्वेनर की साइट की मयाम मणिपुर की प्रजा मयाम द पाउजन से आइगी साइट की पिजरी District Sports Association Kaksing na sinduna association asigi ground da tha asigi tang kunma thoidagi team tarung na group ani thongna khaidokuna sathariba taramari suba DSS Trophy State 11 Invitation Football Tournament ki ngasi sanakiba ani suba semi final match da AFC Thawal na DYA Kaksing bu goal tara ani da maitibu piduna final sangkhre match asida mai pakiba AFC Thawal gi goal sing adu MD Riaz Khan na goal taret L Roshan na goal ani amadi Y Shoba na goal ama chanduna match asi mai pakibani match asi da mai thikiba DYA Kakchingi goal ani aduna Krishna Kanta amadi Netrajit na sankibani Thangta Federation of India gi meng makhada Thangta Association of Haryana na sinduna thasi ki tang kunipal dagi Haryana gi Mahasiri Dayanand University Rotaki Director Mangalam Sen Multipurpose Gymnasium Hall da State kungi nupa gi Thangta Sanaroi Sahum Humputra manga nupi gi Sanaroi Sahum Subna Anina Sani Subna Anina saru yaduna satharkiba Kunmari Suba National Thangta Championship da Huel Lalong Thangta Association Manipur na punna gold medal humputra mari silver medal taratruk bronze medal manga phangduna punna point samri kun score tawguna overall team champion oikhre Championship asida JNK Thangta Association na punna gold sani humpu humdoi silver kuntramari mari bronze taratret punna point sani humputruk score tawguna team runners up takhi Tagasari makata na inga sagi pau lobisi Environment Directorate State Climate and Weather Report ki matung ina ngasigi khwaidagi sakiba Celsius degree kuntrahomdoi tasmik humputrahomdoi khwaidagi ingba Celsius degree tara tasmik kuntrahomdoi Nuchita ya wising manal ki sang maximum dasada maripu taratuk tasmik tarahomdoi minimum dasada kunipal tasmik taratuk oiki ngasi nong sukide Tagasari losilakpada maruiba pausing amuk kahana Manipuri nupi singi maramdom lepsa bangamna na ba livelihood program cover scheme ama hauragani haina Manipur ke Governor Dr. Nazma Heptullah na phongdokre Second MR की खुलाई थमम की 9mm पिस्तौल यांखै के तरुक मैगजीन यांखै की निपान मांग खिबगे थौजोक NIA ना थिगत हलगनी Chief Minister Waramba RK Dorendro State के थाक इकाई खुमनदुना अरुई बा मथौ मंगम पांगथोखरे अमसुंग मणिपुर के अहानबा Alternative Dispute Resolution ADR Central Lampel Pata हांगदोखरे
ngasi gidi ISTV ni pijaba pau matang asida loizare miyeng tabiri bising busu amaka hana khurumjari